Saudi Arabia UAE da leiba US base sing da Iran attack chathakre Iran gi Islamic Revolutionary Guard Corps IRGC na West Asia gi tongan ba mafam sing da leiba US military base sing da attack chathakre IRGC na thadorok pa warol amagi matung ina Saudi Arabia da leiba Al Khurs area base da akan mamong da attack chathaduna amang ata thon ki air base adu season na raga US na Iran gi tongan ba mafam sing da landa rakhibani mafam adu da America gi fuel supply aircraft leiba ga loina na American Airborne Warning and Control System so lay haina thazanari matung tarakpada IRGC na United Arab Emirates laiba Al Dafra Air Base Bahrain gi Jufair Kuwait ki Ali Al Salem Air Base amasung Jordan gi Al Ajara Air Base ta kan mamong da attack chathaki Israel gi yamna maruiba radar system amasu amanga ta thogan mangam le haina IRGC na claim toki Bisnupur yauna mafam kaya da paksa na lenta kre awaba taraba singi mathaw taba thabak sing lakhona ba CM na khangan kre ngasi nungtil Bisnupur district ngai khong khunaw yauna mafam kaya da paksa na akan banong lei nungsit ka loina na lenta kre lawmi sing na matam chang na amadi wana hona duna thajarakhiba kobi amasung khamena sinbi yauna mahi marong kaya paksa na mangta kre ngarang numidang su Bisnupur amasung Kakching district da akan banong lei nungsit na yum kaya humdok tuna mangata kaya thokre marak sida chief minister Wai Khemchan gi mai kai digi status sigi mafam kaya da akan banong lei nungsit amasung lenta bana imung kaya da chaitheng phangli basi yenglaga mari leinaba official sing na mikup na home sing na leinaba amasung len amasung nonglei nungsit na waba taraba miyam gi yaifana ba thabak thoram sing paikhanna ba coordination leina thabak tawna ba akan ba instruction pikre ngasi nungtil pung ani rom taba matam da akan ba nungsit yauna takibalen aduna Bisnupur district ki manung chanba ngai khong khulen lamang dong kaitel torbung amasung district asigi khul kaya da yum kai kaya yauna lobu amasu ingkol da thari ba mana masing kaya paksana mangata thokre Kakching district ki manung chanba wawaga yauna Thawal district ki manung chanba khangabok jaga da su nungsit yauna akan ba len takre Imphal West district ki manung chanba Uchiwa amasung mayang Imphal area da su paksana akhak araw ga loina len takre None district headquarter yauna district asigi mafam kaya da pak sanna len tabadagi mahi marong kaya mang takre ngasi takiba len adu mamang da takiba singdagi yamna khena na akan mamong da takiba oibana miyam chathok chasin da su khudong cha da ba kaya mayok naki len yawba kan ma nongnai nungsit aduna wabagai lamkhai gethel sangsu humdokre amarom na ngarang ahing su akan ma nongnai nungsit ka loina na mafam kaya da len takre Bisnupur district ki moirang kendra gi manung chana lairiba Fuwala gram panchayat na konba sunu sifai maning lokol da thariba mahi marong kaya Paksa namang takre khoijuman gi mafam kaya da thariba mana masing kaya su len na maram oiraga paktak na namang takre thaudok sing aduga mari leina na lawmi sing na phongdu rakhiba da thariba mahi marong sing asi bank amasung tongan ba farm kaya dagi loan lawraga tawbana yambani thariba polam sing asi yolaga madudagi fanglakpa sendong khara aduna imung manung puna ba masung bank gi loan sing na bohona bani adubu oiriba phibam asina lawmi sing kokta khud hamnare Maram aduna hiram asida lainga kamari leina ba department sing na miyeng changduna thabak paikhatpiu haina phongdoragli marak sida chief minister Wai Khemchan gi mai kai degi akan manong lei nungsit amasung len na maram oiraga amanga ta thokraba sing asigi damakta mari leina ba department sing na mathau taba thabak sing paikhanna ba akan ba instruction pikhibaga loina na government asina miyam gi damak lebli miyam gi aifana ba gi damakta sarkar gi mai kai degi paikhatpa ya ba thabak sing paikhat kani haiki Minister Govindas unaba fangdabada JFD amadi maira paibi sina nungai taba phongdokre Manipur da census pangthokbagi matam yeithoknabagi matangda miyamna minister MLA singi wakholon lobagi campaign hokre ngasi ahoba numita Bisnupur Assembly constituency gi MLA su oiriba home minister Govindas konthauzam unana bahona bada unaba phangkhidre minister gi thawong asida JFD amadi miyamna mai hongna saukre hiramasigi matangda ngarang Bisnupur district ki maira paibi singna unana bagi ayaba lawki masigi saruk ama oina maira paibi amadi JFD gi convener Jitendra Dingomba finance secretary Sunil Karam amadi committee asigi luchingba singyauna maira paibi sing Bisnupur district ki ningthau khongda leiba masagi yumda ayu pung 10 helakpada unana ba changki lakli ba kangbu adu famhanduna minister Govindas ki mahut sinduna Bisnupur BJP gi mandal gi secretary RK Folmaniga wari sanaki adobo pungkhaya marom ngairaba tungda minister masa Imphal da leiri laklare haina khangalakhi bani lakli ba maira paibi amadi JND gi mihut singna unana ba kaubiu haijaki adobo upai leita badagi home minister konthaujam Govindas unaba phangdana sauduna thongna rakhi bani hairi West Bengal, Tamil Nadu, Kerala, Assam amasung Puducherry gi mikhal gi matam lepkre May mari da board masing thigani mikhal gi code of conduct chana bahukre Election Commission of India na state mari amasung Union Territory amada pangthoka da ba assembly gi election gi matam lauthokre New Delhi da pangthoki ba pawgi mi from amada election commissioner
Yanis Kumarna Assam, Kerala, Tamil Nadu, West Bengal, amadi Puducherry da pangthokadaba election gi matam lauthokibani. Kerala, Assam amasung Puducherry gi oina April 4 da mikhal pangthokani, Tamil Nadu gi oina April 16 da mikhal pangthokpaga loinana West Bengal gi oina di tangkak ani thokna April 16 amasung 18 da mikhal pangthokani. State Mari amadi unit territory amada pangthokadaba vote asigi masing May Mari da thigani mikhal gi code of conduct khudaktagi chanaba hawankre. West Bengal gi oina punbe assembly chit chaniga Taraga Mari lay anoba laynga ama semnamna bagidamak tangay fadaba seat masing chamaga nifugani fangdaba yade. Hanaki mikhal asida punma voter 6.44 crore lay masigi manungda nupa voter na 37366 ni aduga nupi voter na 3592708 ni. Third gender gi oina 1,590 lay. Tamil Nadu gi oina punba assembly seat chaniga kuntraga mari lay apunba voter na crore 6.18 ni masigi manungda nupa voter crore 3.04 ni aduga nupi voter na crore 3.13 ni. Third gender gi masing na lising taraga nipan gi mathakta lay assembly constituency amamamda voter lakh 2.60 gi mathakta lay. Assam gi oina apunba assembly seat chamaga kunyataruk mikhal pangthokani apunba voter crore 2.43 lay masing Gimanungda nupa voter na crore 1.23 ni nupi voter na crore 1.20 ni assembly constituency khuding magta voter lakh 1.9 dagi 2 faw gimanungda lay hari. Kerala gi oina apunba assembly seat chamaga ni fulay apunba voter na crore 2.77 ni assembly constituency amamamda voter lakh 1.9 dagi 2 faw lay. Puducherry gi oina assembly seat kuntra lay apunba voter lakh 10.5 lay hari. Indian 177 Beirut tagi Hondorakhre West Asia da kudong thiningai oiba phiba mayok narakpada Lebanon gi Beirut chalairamba India macha chamaga humputara ga taret Hondorakhre social platform X ta thagalakpa warol amada Beirut chalaiba Indian embassy dagi thagalakpa post amada khanaba aircraft sing da India macha chamaga humputara ga taret New Delhi fawba puthoraklei mafam adudagi India macha sing Hondorakpa handang na anirak subani West Asia gi tungan mafam da lairiba India macha pumna makudong thiba nanghandanaba India government na angamba thakta honari haukiba March taraga mathoi da so Beirut chalairamba India macha chamaga humputaraga ta red charter flight amada Hondorakpa laikhrabani. Meeoi sing adubu India gi ambassador oina Lebanon da lairiba Nur Rahmat Sheikh na Beirut International Airport fawba thindoraki. Amaromda Qatar gi Indian embassy na mafam aduda lairiba India macha pumna Mumbai amadi New Delhi tamna hondokna ba tharang lokhatkre. Ahan batangka gi oina Qatar Airways ki flight ani season naraga India macha Chanipan gi yangkai hondorakna ba tharang tawki. Hayeng su New Delhi Mumbai amasung Kochi fawba flight ahum pahenna ba tharang tawri. Sel khaibada chenaba Meeoi Mari fare KCP taibangan bagi mingda Jenims ki Contractual staff nursing dagi cell khaibda chenabani haiba Meeoi Mari police na fare medical institute asida contract basis ta thabak tawriba nursing dagi cell khaibri haina porongpat police station da register tawba FIR gi matang da investigation chatharaba matungda Meeoi sing adu fabangam khibani faraba Meeoi sing adu di malom tuli yaima mamang laikai dagi khoisnam Roger kungawapan amasung khoisnam Byrom kunga humdoi changang i makha laikai dagi sinam Umakanta nifuga humdoi amasung damboi khungnang khong mai laikai dagi RK Heramot Singh nifuga mangani makhoi dagi seloina lupa lakh 38 mobile phone taruk amasung pistol ama fangbangam ki hari amarom da sankhai thumkhai ga mari leina fare hariba Meeoi Mari adu lufka hiramamata da mari leina de haina KCP taibangan ba group ki publicity secretary salaingan ba mitai na thadorokpa cherol amana phongdorakli ningtam lalawluf ki mingchat thina ba paring na chatharakba Indian Security Force amadi State Force ki propaganda ni hari. Russia na kifta drone amasung missile kapsin na Meeoi Mari hatkre Ukraine ki konung kif amasung tungan ba Ukraine gi region sing da Russia na drone amasung missile season na dunla anda ki bada Meeoi Mari sikre amasung taraga mangana sokre haina authority sing na phongdurakre Kiev Regional Military Administration gi luchingba Mykola Kalaksan na phongdurakhi ba warol amada Russia na micham sing yum educational institute business amasung critical infrastructure sing da atam nan landarakhi bada Meeoi Mari Sire ga taraga mangana tamthina so apan nangkhibani haidi Russia gi kiningai oiraba landa aduda tongan ba mafam kaya da so amangata kaya thokpagi paw laiki hari Ukraine gi president Volodymyr Zelensky na Russia gi landa na so laba ki somi Kharkiv, Dnipro amasung Mykolaiv region singda mi kanba amasung tengbang bagi thabak sing chathari hari Russia na Kiev region da laiba energy infrastructure singda atamna na landa chathabasi yamna laibak thidingai ni haina President Zelensky na makhata na phongdokpaga loina na laiba adugi school mi laiba building amasung lanon itik tawfam singda landa ba haibasi Meeoi bagi minung sigi wang madani haiki Russia na drone chamri ga kontra amasung misal humpuga nipan kapsin duna landa rakiba
ni hainasu kifki maikedi gi phongdoraki kaklai pa punba kholawge update gi lokotjarake ngasi wifi cookie macha ama tonjangda SAC na bom thadabada laikhidre aduga aroibada yamna maru oiba update khara ilangsa musuk maitai hianglam de ro khocharake ngasi su ukrul district ke sena kaithel gi khunja singna saskari ngai matamda kuki khulai paiba singna khul asina tangkak anirak thokna nongmei kapsillaktuna miyamda aki akang pirakhre tangkhul singi stronghold area ni haina riba ukrul district tapawa tangkhul sing maning tamna satok sasin tawba ngamdre hairi Christian lining chatpa singi maru oiba numit oiriba Sunday gi ayuk ki church ka naba matamda phawba sina kaithenda kuki khulai paiba singna nongmei round tara rong kapthakre hairi